आकाशवाणी इम्फाल माइबम दिजमनीना पाउ पाजरी अहानबदा मरोइबा पाउ एमसीएस अमदी एमपीएस की ओइना स्मार्ट परफॉर्मेंस अप्राइजल रिपोर्ट रिकॉर्डिंग ऑनलाइन विंडो ngasi hangdokrai angangsingda machi oiba sinjak pijaduna masa mu phana lehnabagi pandamda rashtriya poshan magi thoram thabum amasumna pangthokli Manipur Secretariat Services Association na satharakpa thabak lepagi khongjang ngasi ga thana numit 9 ni sukrai Hyderabad thokiba mai chakpagi thudokta yamdrabada mioi nipan sire kaya amana sogle amasung sarkar na hairi leibak asina mai megawatt lakh mari hena puthoktuna power gi lamda singthaningai oina phagalle मुख्यमंत्री नोंगथोमम बिरेना मणिपुर सिविल सर्विसेज एमसीएस अमसुंग मणिपुर पुलिस सर्विसेज एमपीएस की स्मार्ट परफॉर्मेंस अप्राइजल रिपोर्ट रिकॉर्डिंग ऑनलाइन विंडो स्पेरो ngasi hangdokre स्पेरो अदु एमसीएस अमसुंग एमपीएस सिंगी एनुअल कॉन्फिडेंशियल रिपोर्ट ऑनलाइन की खुथांगदा निंगथीना थमनबा एप्लीकेशन अमनी मसी अहानबा फेज की ओइना hangdokpani Application asi ACR Cell amasung Department of Information and Technology ga kusamnarga National Informatics Center na sembani. Maki Secretariat Office ta Spero hangdokladuna Mukhyamantri Nongthoman Biren hai Spero gi kuthangda Rajya Sarkar gi makhada leiba AMCS amasung AMPS yauna atei karmachari sing mathau ningthina tawribra haibadu irai laina khangba ngamlagani. Karmachari singna pangthokpa thabak thoram singda yumpham oiraga promotion bibi gi thabak su Spero gi kuthangda laithokhalagani. Mangnai mathak thongba official singna makhata ba staff singbu luna chana tawgadabani athiba wahi na singba khak sijin naroidabani makhata ba karmachari singbu hena thak wangba mongda pukhana ba honabada mathak thongba official singna yamna daita khangna thabak tawbagi tangai fatabalai masitana makhata ba karmachari singsu matho masak khangna thabak tawrakani hainasu mukhyamantri na makhata na phungdokhi Social Welfare gi Director Ngangom Uttam na hairi angangsingda masi oiba sinjak ningthina pijaduna masa mau phana lehnabagi Rashtriya Poshan magi thoram Raija asida September tha amasumna pangthokli haujik na hake mamangda Akashbani Imphal gi ipau kangbuga wari sanaba madasri utapna hai English ngani tara tare tegi sana bahurkhiba Poshan abhiyan gi pandamdi angangsingda masi oiba sinjak pijaduna masa mau phana thamnabagi matangda tongan ba thorum kaya tha amasumna pangthoktuna miyambu bhab tahanbani Magnai Poshan magi thorom mai paanaba honabada Social Welfare Department khaktanatana atei department singamadi jila khudingmaki DC singa kusamnaduna paksanna meyambu bhab tahanaba thorom sing pangthokli Raija sigi tongan ba mafam kayada angang sing masa mu phaba sangdamnabagi thorom sing pangthokli masina mama mapa singda makhoigi masa singbu masa mu phana thamnabagi wakhalon pon bangamgani Poshan magi thoromasi miyam hubna saruk yaminaduna mai pangna pangthokminasi hainasu director na appeal tawri 2017 dagi chanaba horakhiba Poshan Abhiyan gi pandam sing asibu miyam de yoharnaba Ministry of Women and Child na akhoigi department sing gi khuthang da September tha sima chupna Poshan ma haidana 2019 dagi pangthoktuna lai 2022 gi oina Poshan ma sigi amaroiba pandam si Panchayati Raj ki makhada leiriba akhoi local self government jingsiga khusamnaraga kaile kaide yohanba akhoi machi oiba chinjak charaga angangsing ase masa mau phanchi haibani karigino haidi aphaba chinjak charaga di makhoi je heng aphaba citizen oirakani aduna akhoi gi ireibak se aphaba arangba chaukhatba ireibak oirakani haiba pandam duda Poshan ma se chathabani khoi ahal sing yauna moida akoina example loin utpataba akoi isamang chaba taba machiwa chinja karmaina thonggadage haise tambiba khanghanba karam ba machal sing yaurga machiwa chinja oige habana chingbasi khangminana bhonabani National Highway Contract Taret Imphal Jiribam Lambigi K Sinama Masung T Laijang Village ki marakta ngasi sing ningkhairapadagi lambi asida sachau sasin tawbada matam khara apan bathokhi Jiribam dagi Imphal lomda thorakpa malpuba gari sing yauna atei gari sing amasung Imphal lagi Jiribam lomda satkhiba gari sing nakan da panduna leinakhi
लंबी चपर यारोद्रा हाइबगे नुंगनांगबगलना गाड़ी तोंगलप पैसेंजर सिंह लाक्तंगनब पुंगनखी तुंगदा लंबी सेमलिबा गणपति कंपनीना मखोइगी एक्सकावेटर सिंह सिजिनदुना निखाइरकप लेबाक सिंह निंगथीना लौथोकलब मतुंगदा महौसागुम लंबी चटप याहनखी केसिनाम विलेज की विलेज से पाउलेट किपगेना अखोई नोने पाउमी अगुई कामईद हाई लंबी असिगी किलोमीटर 39 53 फाउबा किलोमीटर 5 की लंबी पाकथोकनबा सिंह कक्थबगी थबक असि खुमांग चाउसिनबा इउ उदे लंबी सेमलिबा गणपति कंपनीना अथुब मतमदा किलोमीटर 5 की असांग लंबी असि पाकथोकनबा सिंह कक्पगी थबक अथुबदा लोइसिलहनिंगबगी अपांबा खुंजासिंगना फोंदोकी हाइरि आकाशवाणी इम्फाल की पाउ कांगबुना युमजगेस नुमित खुदिंगी लेप्तना संतोरकपा की खोंगुल लीबा थौरम की सरुक अमा ओइना हयेंग युमजगेस नुमित की अयुंग पुंग 8 मिनिट 15 ताबा मतमदा आसाम की बराक तंपा की मीतई खुल अहुम संदोकसगनी थौरम असी आकाशवाणी इम्फाल की कंगला अमसुंग संगाई चैनल अनिमकता ताबा फंगनी मसिगे लोइनना AIR इम्फाल YouTube चैनल सु लाइव स्ट्रीमिंग तौगनी पुवारी की टांक खरदा मिठई इसिल इनाउ कया मणिपुर की वांग मदा तोंगान तोंगान बा मफम सिंगदा खुंदा लैता खिबगी वारी लैरी मखोय सिंग अदुगी मनुंगदा आसाम की कासर जिला की बराक तुरेल की तोरबांदा अंगनबा मतमदगी मिठई खुल कया मिठई की नाट चनबी फिजेट चकचा ngak पगलोइनना आइखोइसी मिठई हाइब फुरतुनी हाइना सक ताकतुना लैरी तुमसु चारसु हेक तुम्थबदा अखोई से मयांग ले लेरी को अखोई की पोना फंदु मणिपुर सना लेबाक से नुसीग्रब लंदम ताबिरिबा पावसी आकाशवाणी इम्फाल देगिनी मणिपुर सेक्रेटरिएट सर्विसेस एसोसिएशन मखोई के तोंगान तोंगान बदाबेसिंग तक्सिंदुना सथरकपा थबक लेपगी खोंजंग ngasiगे थाना नुमित 9 सुख्रे मसिना मरम ओइदुना सरकार के थबक थोरमसिंगदा चाउना अपन बथोकले पनबा याई मणिपुर सेक्रेटरिएट सर्विसेस एसोसिएशन मखोई के दाबी 9 यावबा मेमोरेंडम ममांग थागी 38 राज्य सरकार दे पिसिनखी दाबी सिंह अदुगे मनुंगदा सेक्रेटरिएट की कर्मचारी सिंह नियम की वांगदा मपानदा ट्रांसफर तोबा यारिंगदब फोंदोबगी वाफम याउरी सरकारना मखोइना पिसिनखिबा मेमोरेंडम अदुगी मतांगदा पाखुम अमत पिरक्तबदगी स्ट्राइक असि मखाताना संगसिनबनी हाइरदुना एसोसिएशन की जनरल सेक्रेटरी सौग्राकपम रवि सिंह हाई तांग कुंथामाथोइदा एसोसिएशन की ओइबा मेमोरेंडम अमा चातरब डिमांड यावबा अमा लेटर मखोइ पिसनजबनी सीएसता हारिबा डिमांड सिंग असि खना बिद्रगदी अखोइ लाक्लिबा तांग 5 दगी सेसवाक साइट खौरनी हाइदना अदो सरकार की साइट तगी चीफ सेक्रेटरी की साइट तगी अखोइ पॉजिटिव रेस्पॉन्स अमत लाक्तबदगी तंगाई फदना मेंबर्स मैमना खोंजंग असि संजलकपने हाइना थमजगे अखोइ सेक्रेटरीट की स्टाफ मैमदा स्टाफ मरक्तगी अखोइ मपान लमदा ट्रांसफर तौथोकपिबा अदो गवर्नमेंट की कोई ट्रांसफर पॉलिसी प्रोग्राम दा अखोइ MSSA ना कशु यचब खोटबा अमत लैते रूल्स अमगी पॉलिसी अमगी मखादा तौबा ट्रांसफर पॉलिसी ओरगदि अदुबु हारिबसि अखोइ केदरसु पुंदबा रूल्स लैतबा अदुम जगह अमदा ट्रांसफर तौबा हाइबसि मसि खितंग खंदबियु हाइदना सरकार दा हाइजबनी अदो हाइजबसि तारक्तबदगी अखोइ सिसवाक साइसे चंजनजबनी मणिपुर दंगसी कोविड की अनोब केस मरी थेंगनखी मियोय अमता सिखिबगी पाउ लेते राज्य की हक्सेल विभाग ngasi नुमिदांवारम थोकपा चेरोल अमदाहाई ngasi कोविड की सैंपल 343 टेस्ट तौबदा मियोय मरी अदु पॉजिटिव ओइबा थेंगनखिबनी मसी थारगा हौजिक फावबदा राज्य असिदा कोविड पॉजिटिव ओइखिबा अपुनम मसिंग 1,39,765 सुरे ngasi की ओइना पॉजिटिव ओइखिबगी सांग सादा अमनी ngasi लाइसेट असिदगी मियोय अनि नाबा फरकतुना डिस्चार्ज तौखी मसी थारगा हौजिक फावबदा लाइसेट असिदगी नाबा फखिबा मिगी मसिंग 1,39,935 सुरे नाबा फरकपगी सांग सादा 39.3 ने हौजिक एक्टिव केस 15 लेरी नोने जिला की खोपुम पुलिस स्टेशन के मनुंग सन्ना लैबा खोपुम वाटरफॉल मनाक्ता ngarang गाड़ी अमा एक्सीडेंट थोपदा मदुदा तोंगलकपा नुपी अमा सिरे अंगांग अमा यावना मियोय 8 सोकले थौदोक अदुगी पाउ हेक ताबगा मनाक नकपता लैबा खुंजासिंगना मफम अदुदा संगसिनदुना मी कनबा अमसुंग तेंगबांग पिबिगी थबक सतखी सोगलबा मियोयसिंग अदु अहानबगी ओइना खोपुम प्राइमरी हेल्थ सेंटर दा फर्स्ट एड पिरबा मतुंग मखा ताबा लायंग सथनबगीदमक इम्फाल दा पुखी जिरीबाम जिला की ओइना सिंगी लुसिंग बसिंगी नुमित अमसुंग मियाम की नुमित था सिगी तरा तरुक इराई नुमित पांथोक लगनी थोरमसी अयुक पुंग 9 दगी नुमित उम मतुंग पुंग अमा फावबा जिरीबाम की सिंगदोंग लेकाई दा लेबा डिप्यूटी कमिश्नर की ऑफिस कॉम्प्लेक्स दा पांथोकनी थोरमसीदा बेनिफिशियरी सिंगदा चीफ मिनिस्टर की हक्सेल की तेंगबांग CMST प्रधानमंत्री जन आरोग्य योजना PMJAY कार्ड सिंग यथोकनी
ahal oiribasingda pension yathokpa amasung mimanadrabasingda khudongchaba pibigi thorum kaya su pangthokani mari leneba official singna numit asida sungsoi soidana laktuna yauragadabani haina Jiribamgi deputy commissioner W Malem nganba senglene thokpa cherolamada hairi Thobal Jila ki oinasu miyam ki numit thoram tha asigi tara tarukta jila adugi deputy commissioner ki office complex ta leiba counting hall da ayuk pung tara dagi nungthil pung ama phawba pangthokani miyamna makhoi gi wakat sing ai bacherol oina piselpa yagani haina jila adugi deputy commissioner ahanthem subas na thokpa cherolaman hairi Akashbani phaldagi pau tabiri Hyderabad ki Sikandarabad ta leiba electric scooter ki showroom amada khangaudana mai chalakpada yamtrabada miyoi nipan chire kaya amana sogle mai adu electric scooter ama charge tawringaida charging point pokairakpadagi thokibani mai sakpa aduda mathang santoraktuna showroom adugi mathaki floor phawba yauna mai sakhi showroom adugi mathakta hotel Ruby Pride koba ama hangduna leibani mai chaklakpaduda hotel aduda cha thaktuna leramba miyoi karasu sikibani khara amana asok apani yauki thodok aduda siribasing amasung soglabasing adugidamak Telangana gi Griha Mantri Mahmud Ali na thamoi sokna nuaitaba phongdokre thodok adu matau karamna thokibano haibadu thijilagani hairi thodok thopamda fire brigade ki team sing sangsinduna mai kanba amasung tengbang pibigi thabak sathaki thodok adu Pradhan Mantri Narendra Modi na thamoi sokna nuaitaba phongdokre leikidrabasingda lupa lakh ani aduga asokpasingda lupa lising yankai khetipuron pirigani haina Pradhan Mantri na lauthokre Sarkar na hairi lebak asina mai megawatt lakh mari hena puthokuna power gi lamda singthaningai oina phagale lebak asida puthokliba apunba mai gi sada nifudi renewable energy na oiri renewable energy digi mai puthokpada Bharat malem gi suba lebak oire lebak asida nungsa mangali gi loba mai ningthina sijinare akoi bigi phibamda akai ba thonda ba makhal gi energy asina lebak asigi miyoi million kaya ta kana ba phangale lebak asi english ngani humbudra phawbada asigumba energy da mahu chilana ba pandam thamli Sel Thum Mantri Nirmala Sitaraman hairi leibak asigi industry hena sakhur hanabagidamak sel marang kaina thadagani Nai Delhi dengasi pangthokiba 15 suba mine summit ta wangang muda Srimati Sitaraman hai malem gi tongan balibak singi industry tobasingna Bharat gi tawsil thorum kaya bu thajabadagi mafam asida industry tonumagi apamba kaya phongtorle leibak asida industry lingba pamba leibak singi manungda China so ama oire leibak asi industries tobata yamna mafam chaba leibak amani haina malem gi leibak kayana miyeng thamlakpadagi leibak asigi industry singda mirei baktagi hakthengna sel thadaningbagi apamba kaya phongtorle masi leibak asigi oina chauthok chaningai ni haina su mantri na phongtokhi Kerala da lambi sorokta thadokpa huine sikpadagi masigi case khangen henkalpadagi lambi sorokta thadorokpa huising paktakna na hatpa yabagi ayaba pibinaba Supreme Court ta Kerala Sarkar na haisakre huine sikpagi wathok asi awang mathaki mantri mandolgi mifamda khanaraba tungda paumisingda wangangbada raijadugi local self government mantri MB Rajesh na hai huine sikpadagi kananabagi damak paktakna na yumda leiba huising hidak kapthopagi thabak tha asigi kundagi sathaba horagani nongmada raijadugi hui lising tara hidak kapthokna ba pandam thamli Kerala da hui lakh ahumlom lei haina panari National Investigation Agency NIA na leibak asigi tongan ba mafam yankai da thiumagi thabak sathakre Bharat amasung mapa leibak singda base toba terrorist gangster amasung drug lalonba singi thabak thorum sing phagatnabagi damak thiumagi thabak adu Punjab Haryana Rajasthan amasung Delhi gi mafam singda sathakibani Delhi police na mamang thagi kuntarukta case ani amuk hana register torolba matungda thihumagi thabak adu satharakpani Bharat amasung mapa leibak singda base toba terror amasung aina yadaba thabak thorum sing sathapa gang leader sing amasung makoi ko loinaba mayoi sing kaya masak khangba ngamle thibu humagi thabak sathaba aduda pistol taruk revolver ama shotgun ama maruga konana phagatki NIA na high drug cell sasinaba se sangsing digital device benami property gi se sangsing amasung demand letter sing su thibu humbaduda phagatpangamki aroibada maroiba pawmuk EMCS amadi MPS gi oina smart performance appraisal report recording online window ngasi hangtokre angang singda masi oiba sinjak pijaduna masa mo phana lehnabagi pandamda Rashtriya Poshan magi thorom thabum amasumna pangthokli Manipur Secretariat Services Association satharakpa thabak lepagi khongjang ngasi ga thana numi mapani sukre Hyderabad ta thoge ba mai sakpagi thodokta yamdrabada miyoi nipan chire kaya mana sogle amasung Sarkar na hairi leibak asina mai megawatt lakh mari hena puthokuna power gi lamda singthaningai oina phagalle pauloi jare